Meding tabir ba khoi punakpu image TV na taram na okcha bagaloina na Brajesh Kumar na khurumjari ngasigi marobe pauda Manipur da hokyo pung kunmari da nauna COVID-19 positive oiba mioi kunmanga thengnakhre aspat lokthok nanaba MSU amadi kokomi na khongjang sing changchingkhre Chief of Defense Staff General Bipin Rawat ki aroi mathong mangam hayeng irai namita pangthoklagani loinana first PAODAM 5 Birip Trophy 2021 Udokri Malemda COVID-19 laichat sandokliba asida Manipur gi oina hokyo pung kunmari da mioi kunmanga nauna COVID positive oiba thenakri pungpham sida mioi lisinga chamri humpu COVID test tawkhibada mioi kunmanga COVID positive oirambadagi ngasi COVID positive oibagi chang sada ama dasmik taret yauki State asigi oina COVID laichat sandorokpadagi ngasi fawuda apunwa mioi lakh taramari lising kuntrani thoi chatruk marfudra humdoi COVID test tawkhre masigi manungda mioi lakh ama lising kunmanga chamri yankhai marina positive oikhre mioi lising samapan marfu mangana lekhidre ngasi mioi taramathoi naba faduna discharge tawkhibadagi state asigi apunba COVID recover tawkhiba missing lakh ama lising kulumdoi chama kuntra yore hujik active case da mioi chahumga kuntra mapal leiri aduga Manipur state ki COVID naba phabagi chang sada maifudra nipan dasmik ama mangani Malem gi oina COVID positive oiba migi masing koti kuntaruk lakh marfuni thoi lising yankhai taret chatruk nifumapan sukri positive oiba sing sigi manungda mioi lakh yankhai thoi lising marfudra nipan chamanga tarama thoina laikhidre aduga mioi koti kunmari lakh taramari lising humputaruk chamari kuntare na naba phakre laichat asigi chaitheng phangduna malemgi manungda COVID positive oiba mi sing khwaidagi yamna thengnaba leibak USA na oiri leibak asida apunba mioi koti manga lakh nipuni thoi lising kuni thoi samari tara COVID positive oiba thengnakhre India na case koti ahum lakh nifutaruk lising humputaruk Sani nifumatoi thengaduna ani subada leiri aduga Brazil na case koti ani lakh kumathoi lising humputaret satret mafumathoi thengaduna malemgi manungda COVID positive oiba mioi masing yamna thengnaba ahum suba leibak oiri Haukiba tha sigi marida Nagaland gi Mon district ki Oting khunda Assam Rifles na sinmi taramari nomaina kaptuna hatkiba thong adubu yaningdaba phongdoktuna amadi North East gi Asfal Oktokadabani haiba dabi tawduna MSU amadi kokomina tongan bakongjang kaya sangsin kre thodok adu yaningdaba phongloktuna ngasi North East Students Organization nesho gi mityeng makhada masigi component ama oiriba MSU na sinduna miyam gi rally ama MSU headquarter dagi haudun rally am satkre rally adu dem college gate thamai banda laktuna khoyathong pawba laklo matung MSU headquarter gi office da amuk halaki hari Khongjang aduda mahiroi singna tongan ba Festunda North East amadi Manipur miyam gidamak MSU na Khongjang kayasu sanction khigani haina iki Process special power North East again process special power North East again process special power North East again pasta down Nagaland ki mihan Nagaland ki mihan Amromda Thodok asibu yaningda phongdoktuna amadi awa ana tahoraba singda solidarity utpa oina kokomi na sinduna ngasi kasampat lemajam laikai gi community hall da sit in protest pangthokre tongan ba CSO sing yauna chatakiba wakat mifam aduda saruk yarduna kokomi gi coordinator longjam Ratan Kumar na haikibada aspagi makhada lisang sitna chathaduna rakiba minai sing asi kokomi na yaningde Asigumba tamthirba draconian law ase any state singdagi lokthokadabani India government na North East sakwat hangani haina kayarak laurga North East state singdagi aspa lokthokpa ngamdriba karigino haina su phongdrokli
ngasi Kaching Lamkhaida Kaching Lamkhai Bazar Business Welfare Board na sin langduna Waisur Chandra Singh na punna phaminaduna bazar asi matau karamna kari kari tauragadi chawkhat hanba yagadagi haibagi matangda kupna khanane nakhre Kaching Lamkhaida makhal makha kayagi tongan tongan business tawriba myoi chani henbana saruk yakiba mifam aduda Waisur Chandra Singh na magi warol piraduna haikibada hojik Kaching Bazar amadi Lamkhai Bazar khara sotharakliba asi ekhoina miyok michan phaba watpana oibiyai business haibasi customer marang kairaba matamdata sinpham adu chawkhat kadori bani aduna ekhoina miyok michan phaba thaksi khasi naiba minungsi chawba haibasi mathautai haina phongdoki ekhoi khudingmakna achouba thodang lawminaduna sotharakliba bazar sing hingat hansi pothok marang kaina kaiba pothok khudingmakta awat apa lehandanaba honasi haina appeal tawki Kaching Lamkhai gi National Highway da elevated road sajinduna kaithel asi sithanaba hotnaramba adu praja miyamga mahaka manaduna ngasidi lawthokre aikhoi punna lingjel manaduna fattaba torokpada madugi mayokta lepminasi afaba torokpada aikhoi punna saugatminasi haina appeal tawki amromsu ahujik numidangi matamda road medianda yungliba electric lampsing asi thandabana maram oiduna mai mambadagi Lamkhai gi lamlong ahum phangba asida toina khudong thiba thodok sing thokliba asi kohananaba mari leinaba department singdasu tanaduna praja singi awaba asi kohanlagani haina thajaba pikhi ngasi mifam asi losilakpada saruk yarba member khudimokna mahaku 32 suba Manipur Legislative Assembly Mikalda mahaku sogotle mahaku mai pakhanduna miyamga amukhana chawkhat thorangi thabak kayada punna chatminargani haibagi warepsu lawki BJP na luchingba sarkar asi gi Ujwala scheme na lairaba singda gas yonpham onthokle haina Sugunu Kendra gi MLA K Ranjit na phongdokre Sugunu Kendra gi MLA K Ranjit na MLA Local Area Development Fund dagi lupa lakta marirom sangna Saba Wangu Gram Panchayat ki Ward number 13/9 gi manung sanbadat leiriba waruko kompuk praja miyam gi amata ngairiba kompuk community hall ama miyam da khusinnabagi thoromda phongdokibani thoromduda Sugnu Kendra gi MLA K Ranjit Wangu Gram Panchayat ki pradhan Amom Sarat Maitei 6 Wangu Jilla Parishad member gi nominee M Roman Maitei Kaching Khunau Municipal Council gi ex-chairperson KS Babuna maru eba miyoi sing oina saruk yaki Tauramduda MLA K Ranjit na haikibada ngasidi BJP lengak asina scheme kaya ama hodok labasu ngasidi chakthong gas free connection gi namada lairaba praja kaya wahalle praja singi hakpu karisu leitana khanba BJP lengak asi miyamna pratambiba matam oire hairaduna mahak kendra asida MLA oina icham samna tholakkiba nate kendra asigi praja miyamna puthokibani lamdam asigi praja singi amadi Manipur gi miyam gi damak makhatana honakhigani MLA na makhatana hai masagi vision leitaba kayana Sugnu Kendra da mahaka thengnagani haiduna tholakliba miyoi asi praja singna makoi sing asi masak munna khangba matam oire hailaduna haukiba hauzik amadi tungda miyam gi damakta kari kari taurakani haibana singbasing khangba matam oire Keranjit na hai vote maya yoksulak BJP gi intending candidate singna lairabagi scheme ni haiduna card kaya sabige haiduna vote khombana mai pakani haiba miyoi sing asi ngakdaba ngamde hainasu phongdokhi chakhungi akuba tasinari se ibai nambare Uji biasa tu orang kaya orang tu orang sinau orang sani. Kalau bukan dari sinau macam apa leh? Soalnya gas free connection, Ujwala scheme. Free connection ni marunda tu kan samri ko hukum orang tu gas lo. Lising orang sani yo kalau beri double है ना वहाँ कर रहे हैं। सीधी आये मल्ली के लिए है करे। सीधी प्रजाता वो में जिन्हें gas यूज़ कर सकते हैं हम लोग कहीं कहीं से gas लोग कर सकते हैं।
ngasi Jiribam District Demand Committee na matam kaya sangna tanduna lakkiba Jiribam bu district phangkiba numit asina lakpada Manipur Food Industries Corporation Limited ki Vice Chairman Oibutana BJP gi Protocol Committee gi Chairman su oirba ke Sarat Kumar Singh na miyamda yai proposal pirakli ngasi mahaki yumda pawmisinga unabada ke Sarat Kumar Singh na phongdorakpada Jiribam Praja Singh na khwaidagi khorang na ngairakhiba district phangba numitni Jiribam District Demand Committee na wana tanjaduna phangkhibagi nungaiba numitni numit asida Jiribam Praja miyamgi amadi BJP karyakarta gi mahut sinjaraga miyamda yai proposal pijari numit asina lakpada ingtappa lamdam ama oibaga loinana chawkhat thorangi lamda jangsin minasi amadi ingtappa lamdam ama oinabagi damak aikoi punwaki thodang lominasi haina phongdokhi asina lakpada asige iroina na Jiribamda shanti amadi chawkhat khongthangi lambida nil thana jangsin minasi haiduna Jiribam praja punamaki mafamda appeal tawjari du loinana Jiribam bu mapung phaba am shanti purna oiba adugumba district ama oinabagi damakta aikoi gi maikei degi angamba puthokna koi shanti ngaknaba adugumba dan koi praja punamaki sojog adu pinabiu haiduna mya punamakta hake maikei degi appeal tawjari Kuki Kanglokki Film Company gi Apex Podium oiba Kuki Films Industry Development Association Kufida na sinduna Kufida Mid 2021 ngasi Chuchanpur gi Sitkai Farm amadi resort ta pangthokre thorom aduda Kufida gi makhada chatminariba farm kuntaret amadi Kuki community gi veteran actor actress sing na saruk haki ngasi gi thorom da social worker lemko ho hokip na chief guest oibaga loinana lunsai tonthang amadi thangboi hokip anina mathang sina function gi president amadi guest of honor sing oiki thorgi manung channa Sena Films Company gi director Benny Hokip na Kufida t-shirt launch toki yamna pukning hukiba thorom di Daino Films Company Imi Media Films Company amadi Dos Film Company na makoigi film singi choreography amadi film singdu da yauba stunt sing utki Kufida gi advisor Tongkai Kipjen na ngasi thoromda warol pikibada film company haibasi yamna chawba independent body amadi masigi boundary leite film na society amabu honghanba ngami amadi atai society singa punna hingminnanabagi wakhalol phawali haki Youth Icon amadi 59 Saikot ST Assembly Constituency gi intending candidate Dr. George T. Haukipna Mata Village Leiba 9 Tribal Martyrs Park ta chatuna laikhidraba athobo mapani mafam da ikai kumnaba utkri khongchat aduda mahaki signing Saikot team su yauki ahanba oina Dr. George T. Haukipna laikhidraba athobo mapal gi manungda khwaidigi na oiriba khaijamang Tautangi Beijing Cemetery da laikhidrabagi imung manungga loinana chatki Panbayabadi ing lisingani taramagi August kutramathoi da Manipur Legislative Assembly na Bill haibadi Protection of Manipur Peoples Bill 2015 the Manipur Land Revenue and Land Reforms 7 Amendment Bill 2015 amadi the Manipur Shops and Establishment Second Amendment Bill 2015 fast taukibu yaningdaba phongdokpagi Chuchanpur da thokiba irangda me mapan asi laikhidabani We are one. Time has come we should unite. Our tribal rights can't be compromised. We have to unite in defending our identity, culture and history, our economy. I appeal to everyone to come forward and stand together to promote our tribal interests. Malemgi myoibagi hak kanbanamit lakpada aina thingkhaba Manipurgi lahulupsinggi apunba committee ama oriba porkomna irebaksa sing khudingmakta yaolgi kaikumna ulakpaga loinana ningtam yaolgi yai proposal korkomgi publicity committee na miyamda pirakli yai proposal sirol asina hairibadi kumja lisingani kumathoigi malemgi myoibagi hak namit International Human Rights Day gi nungi wakalondi all human all equal haibasina ori
December tarana lakpada kunai asida manaba himinanabagi mangphaunaba ngamdraba iramdam Manipur kanglaipaki irecha singna India gi loilamgi makada namthabiraba punsi mahing adudagi nathokpa ngamjano pirep lobagi tangai phadaba adu ningching halli ngasigi ningtambagi kunai lon amagi pirep leijaramba Wesia lamdamda tomthil nganjaramba leibak asi ngasidi mikha polaba leibak kunai ama oire kumja lisingo chapa niputaret tagi lisingo chapa nipumat fawba maning tamba democratic oiba leibak ama oina leijaramba Manipur kanglaipakpu chana kanglon thugaiduna kumja lisingo chapa nipumapanda namlo loksinki Manipur kanglaipaki ningtambabu namit tahankiba asi United Nations Declaration on Human Rights UNDHR natraga Universal Declaration of Human Rights UDHR 1948 ki article amabu phongna khungauna bani haibana singba malem gi miyoi hakkanba namit kamari leina wa pham kayasu media coordinator korkom m sakhena khutyak piduna thador pachel aduna makha tarakli ngarang December tang ni fall Tamil Nadu gi Nilgiri Hills ta thokki ba helicopter kaibada laikhidraba Chief of Defence Staff General Bipin Rawat mahaki loinabi amadi atai atop taramathoi gi mafamda ngasi Telangana gi Governor Tamilisai Sundarajan Tamil Nadu gi Chief Minister M. Kristalin na laisu katuna ikai khumnabo utkri tungda laikhidraba tarahumdoi adu ngasi namidang waram C-130J Super Hercules transport aircraft amada Delhi da purakre Prime Minister Narendra Modi Defence Minister Rajnath Singh amadi NSA Ajit Doval da General Rawat magi loinabi amasung Indian Air Force ki atopa meoi taramathoi gi mafamda aroiba ikai khunaba ngasi namidang pung 8 tarakpada utkani hari ngarang kaikhriba chopper adugi flight data recorder pangmangam kre amadi thodo adugi matangda try service inquiry chathananaba Air Force na order pikre hari thodo aduda matomda hinghoba group captain adu Tamil Nadu gi Wellington da leiba hospital amada treatment toru matungda Bangalore gi Air Force ki command health hospital amada purakre group captain adugi phibam critical oiri hari India ki ahanba Chief of Defence Staff Bipin Rawat ki aroi mathong mangam hayeng irai numitta military gi oiba ikai khumnaba utpaga loinana pangtholagani hari USA China Nepal UK Russia Australia France Israel amasung Japan dagi awaba phongdokpagi paujal sing thanrakli President Ramnath Kovind na nation asina khwaidagi thona phaba masa ama mangjari haina singthaki amadi Prime Minister Narendra Modi na General Rawat pu thoidok hendokpa lanmi haina singthaki sanabagi pau United Kodam Phai Sporting Club UKSC Tenopol na sinduna ngasi December tang mapol dagi haurga thasigi tang kunithoi phawada chatagadaba First Kodam Phai Birip Trophy 2021 hodokre Tenopol District Kodam Phai Playground da pangthokadoriba football tournament asida apunba team 32 saruk yari ngasigi tournament hodokpagi thoramda social activists CH Lalpu Aimol athoiba mitunglen Kodam Phai Primary School ge headmaster in charge Muhammad Muchiburna akanaba mitunglen amadi school asigi primary teacher B Kipneringna thoromapu oiki thorom aduda athoiba mitunglenna firal chingatki loinana local faster na prayer tawduna hodoki aduga ahanba football match na athoiba mitunglanna hodoki 26 Hero Senior Women's National Football Championship ki winner Manipur na oikre ngasinong tilpung ahum tabada Kozhikode gi EMS Stadium da championship asigi final match Manipur gi team ga Railways ka sanaki maduda apiu matamda panjal chanaba ngamdabadagi penalty da Manipur gi team na Railways su panjal ani amada maiki pi ki badagi Manipur na 26 Senior Women's National Football Championship ki winner oibangam kibani Hero Indian Super League ki ngarang sanaki match da Hyderabad FC na Bangalore FC bu amasoino da maiki ba pikre chathariba league asigi kulumdoi shuba match ngasi namudang pung 3 makai tabada PJN Stadium
फातोरादा सानब होख्रे हयेंग चथरिबा लीग असिगी कुनमरी सुबा मैच ओडिशा एफसी गा नॉर्थ ईस्ट यूनाइटेड एफसी गा नुबिदांग पुंग 3 मखाई तावदा तिलक मैदान स्टेडियम दा सानगनी हौजिक फावदा पॉइंट टेबल दा मुंबई सिटी एफसी ना पॉइंट 9 फंगदुना अहानबदा जामशेदपुर एफसी ना पॉइंट 9 फंगदुना अनिसुबदा हैदराबाद एफसी अमसुंग चेन्नईयन एफसी ना पॉइंट 3 फंगदुना अहुमसुबदा लैरी अरोइबदा मरोय पाव अमुहन्ना मणिपुर हौक्यो पुंग 13 दा नौना कोविड-19 पॉजिटिव ओइबा मियोय 15 थेंगनख्रे अस्पाल लौथोकननबा एमसु अमदी कोकोमीना खोंजंगसिंग चंगसिनख्रे चीफ ऑफ डिफेंस स्टाफ जनरल बिपिन रावत की अरोय मथौ मंगम हयेंग इराय नुमिता पांथोकलगनी लोइनाना फर्स्ट खोदम 5 बिरिप ट्रॉफी 2021 उदोख्रे ngasigidamakta paudam pijo mata se losinjare mejang tabirba khwai punawpu amukana khurumjari